Manipur Police Control Room dagi thadorokpa cherol amada hokiba pung kunmari asida mapang kharada yaning dabagi khongjang jangsin khiba natana mapung oina pamdaba thodok thokiba leite hairi. Security Force na Ching Amasung Tamda Thiba Humbagi Thabak Chathakhakre tha asigi kun mapanda Security Force na Tamenglong District ke Tauksem Police Station gi manung chanba Phytol Belasta WY tablet kg mariga makai hena fagat pangamle hairi. Tha asigi kun mapanda Kamjong District tagi tamrai ngam sinthung apokpa singmi sinthung kauba mioi ama masak khangdaba mioi singna Imphal East ke Mandre Pokhi dagi fakhre haiba akangnaba pau ama phangbadagi Manipur Police na chuna mioi adugi Khongul lebada Imphal West District ke Kangsup Road tagi tek takaitana mioi adu rescue tawbangamle haire. National Highway 37 amadi National Highway 2 da lamdam asigi tangai fadana nomada sangdaba yadaba polampoba gari chaniga Marfudra Nipan Amasung Chaniga Marfudra Taruk Hairiba Lambi Asida Apanba Yaudana Pusilaki. Makatana Potsay Pusilaknaba Kudong Tiningai Oiba Mapang Kayadasu Security Force na Akanba Section Tarang Lokatke. Manipurgi District Puna Magta Pamdaba Tagdok Tok Tanabagi Damak Punna Sek Poi Chamaganipu Matoida Achat Oak Sing Sek Tawada Chingnaba Ching Amasung Tamda Punna Mioi Chaniga Nifu Mari Fagatuna Wahong Pang Sathaki Hairi. Miyamna sanjin sajinba video amadi aranba pauda thazabiganu amasung asumba asengba I pau khangbining labasyu mobile number 9233522822 da call tawiraktuna khangbiba yagani loinana lakhiba khusu khulai singsu athuba matamda manangnakpa police station natraga lenga ke security miyoi singda sinabiyo hainasu Manipur Police Control Room na thadorokpa cherol amada hairi